Food and Civil Supply PDS ki agent oiba Singna Narolda Cheng Yonthoklabadi thabak tokpiro leita lairabagi Cheng huranduna phangpham thokpa kg masing sudana pire haina wakalaklabadi second Warnig Leiroi khudakta agent sindokani haina TAN Hills ki Minister Letpao Haokip na agent singda section wapam sing phongtorakli wapam ase ngasi moregi T Yangnom Village da ICDS project ki makhada nauna saba loiraba model Angalwadi building ama sangabagi thoram amada phongdokhibani mahakna makha taraduna haikibada lairabagi pankhai makhada leiba chara ani suna chaba phongjadaba sangi khallaga pirakpa cheng sing adubu huralaga chaba agent adu makhoi pap soidana pugani Amaromda TAN Hills Department asigi makhada yeliba yumkupnaba jinga ase Dhaina Roofing Company da semhalagani Jinga ki mathakta TAN Hills samadi number na chingba print hap kani haiki Minister Letpao na makhata na hai yum leijadaba sing adugi yum kupnaba jinga laingak na piriba adu huran bagi thabak tokpiro MLA amamamda jinga masing tiduna pikre haina record ningthina thamgani karigumba market yolamba thengnarabadi MLA adu penalty oina mahaki thabak fajadabagi record leirabadi MLA amagi chahi khudingi February thada piba increment adu thingjinba lei Miyamda yelamdana market yolamba thingnarabadi madugi kendra aduda makhatana jinga piraroi mahakna makhatana haikibada Manipuri ILP system asi ningthina chatna haudrabadi mitop miyancha sing amadi foreigner sing sangsilaktuna yelhomi singi laifam leiraktabagi fibam ama laklagani Manipuri foreigner lehaloidabani bot thadabasu yahaloisi yelhomi nataba foreigner sing bot fauba leptanaba aikhoina punna thingminagadabani Ngasigi Thauramadu ADC Chandel gi ex-chairman Lukhosei Jau, member Cecilia Haokip amadi JN Baite, Angalwadi gi ICDS Tengnopal district staff sing, KSO More block amadi village sif kayana saruyaki. 450, 80,000 gana leibado. 450 every February da hapado. Magi service da kitang fajadarba. Sigi increment do thing bani po. Sigi function siga prayers ki maru mapang sing khuthang da masi loina yohan biu Manipur chingi kachin poya da adumba yelam dana TAN Hills thaba number thaba jinga yolam ta gadi adugi kendra do great pe thing ba dubai na mathangi moi pira roena